ngasi phongkiba tongan Manipuri sifungsing amasung thokiba thawdo wathoksingdagi maroibi ipausing memna thamjagi ahanbada laingangna athingba thamnasu toreldagi kotningba mongda leiba kotli Manipur laingangna torel khonungdagi ain kaina leiba kotpa yaroi habigi athingba phana yamna thamnabasu mapu pandaba mongda kanagumba kharana kanana su thingbinaba leitaba torel khonungdagi kotningba mongda leiba kotpagi thabak sathari Imphal mayolda leiba minuthong manaki Kumalampak Sports Complex Sangphamgi Youth Hotel Mapada Imphal Turel Khonung amasum Torbangi mafamsinggi Shaktiman gari sizinaduna kanagumba kharana leiba kothokpagi thabak sathabada kanana su thingbinaba leitri Imphal Turel Khonung asida Shaktiman gari thaudaduna leiba kotpagi thabak toriba kangbuga pauksi sigi mihutku unaduna wari sanabada Turel Khonungdagi laingoigi leiba asi kotpada kanana su athingba piba leiti marakta police laktum leiba kotpagi kari no haibadi lei Police udringaida kanagumana gari puraklaga nganna nongalamdaidagi gari thaudaraga laingoi leiba asi asukmuk pektuna lobiyai tabu turelgi angamba gari thawgatphamgi lambi leiriba sida Shaktiman truck natrabadi atai garina leiba haplaga thawgatpa pamde haina phungdorakhi Foli laingoigi leiba asi inkolgumba koibigi inkol leiba oina hapada yamna kana boibena laingoi leiba asi leijagi haibigi demand adumak yamna lai haiba wafam palladuna miyoi singaduna hai minuthong manaki laingoi pekham turel khonung asidagi kilometer mari mangagi akoibida leiba mafamda Shaktiman truck gari mapot amada lupa 3,300 gi mama lawraga adumak yoli nongju thana tab turel khonungda Gari thaudaduna leiba kotpa yaba matamda sahi khudingi adumak minuthong manaki Imphal Turel Khonungda Shaktiman gari adumak thaudaraga leiba kotpagi thabak tawduna lakli haina leiba kotpagi thabak tawriba Shaktiman truck adugi miyoisina phungdoraki minuthong manaki Imphal Turel gi khonung adugi leiba kotpa mafamsing adu pausi isigi mihutna yengmada leiba kotlibisingna leiba kotpa nungaiba mafam yenglaga leiba kotningma mafamdagi kotpagi mafam kaya leramki Mapu pandaba mongda turelgi lairai torban yauna mafam kyarigi leiba kothokpagi mafam lairibising aduna turel lairaigi mapangal sonthanduna nongju tha lakpada turelgi ising isaw lakpa matamda torban kinthab natragana kairakpa yabigi akibo hele Manipur lenga ki mari lenaba authority na housing Imphal gi minuthong manaki Imphal Turel Khonungdagi truck gari sizinaduna leiba kothokpagi thabak sathariba si matam sana miyeng sangduna thinghobu sumgani haibu wafam torban sidagi leiba kothokpa thingba pamba miyoisingna pauksi sida phungdorakli atopa pawamana central scheme sing matam sana lahaudrabadi hankigani susindro Bharat Sarkar gi makhara pekhatpa central scheme singi kanaba matam sana lauduna thabuk oina pekhat haudrabi scheme sing adugi kanaba phanghaudana amuk hankhigani haina Manipur lenga ki consumers affairs food and public distribution amasum public health engineering department gi minister L Susindro Maitini phongdokre ngasi khurai kendra gi manungsana leiba khurai saithabi leirakta nauna saba Saithabi Lairak Developments Committee ki building ama sangaduna miyamna khusinaraduna Minister Susindro na hai Bharat Sarkar gi central funding makhar state asida paikhatliba sakot tharang gi thabak singda kanagum amatan ayet apan pikumsik state asibu hena sakot pamai kaida purakna bu honabada miyamna mateng pangbiu awonba khunai ama purakpada laikai club singi saurba thaudang lei laikai ama da paikhatliba sakot tharang gi thabak sing mawng madil tana paikhatpa yanaba club singna miyeng sangma mathau tai haina Minister Susindro Maitini phongdokre mangna makhatana hai lunan ba khurai kendra ma purakna bohonasi miyamna iramna lada fatahaudi langthabi gi hainabi thatoksi fatahaudi langthabi gi hainabi leiriba makai maphamadu mosin hanbadana tana maphamadu leiriba amotpa duna maram oiduna iramna ladu phumjinduna nungju tha matamda ising sau thokangani haki sangariba club committee gi building asi laikai miyam gini club building asi isagi property ni haina khalaga ningthina saksina luna na sejina saina su Minister Susindro na phongdokhena paushna makhatana supalakli atopa pawmadana athoiba mana phanglakraba Dr. Laurembam Surjit Taramna okre ngasi numijungba matung pung amatabada apunba Manipur hoyen lalong lupki mayai loisangda athoiba mana phanglakraba Dr. Laurembam Surjit Deputy Registrar Manipur University of Culture Taramna okgi tharama pangtokre hari Sintakhal Okram Mangle Maitei President
ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯏꯌꯦꯟ ꯂꯥꯂꯣꯡ ꯂꯨꯞ ꯑꯃꯗꯤ ꯁꯤꯟꯊꯥꯈꯜ ꯗꯣꯛꯇꯔ ꯑꯦꯜ ꯖꯣꯏꯀꯨꯃꯥꯔ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯏꯌꯦꯟ ꯂꯥꯂꯣꯡ ꯂꯨꯞꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯅ ꯍꯟꯗꯛ MUCꯒꯤ BC ꯄ꯭ꯔꯣꯐꯦꯁꯔ P ꯒꯨꯅꯤꯟꯗ꯭ꯔꯣ, ꯔꯦꯖꯤꯁꯇꯔ ꯑꯦꯜ ꯔꯥꯙꯥꯀꯥꯟꯇ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯦꯜ ꯁꯨꯔꯖꯤꯠꯅꯆꯤꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯊꯥꯏꯂꯦꯟꯗ ꯂꯩꯕ ꯁꯨꯔꯤꯟꯗ꯭ꯔ ꯔꯥꯖꯥꯕꯥꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯨꯔꯤꯟ ꯄ꯭ꯔꯣꯚꯤꯟꯁ ꯊꯥꯏꯂꯦꯟ ꯌꯥꯅꯁꯦ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯨꯔꯤꯟꯗ꯭ꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯤꯟꯗꯨꯅ ꯁꯁꯇꯦꯅꯦꯕꯜꯁ ꯂꯣꯀꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠꯁ ꯍꯥꯏꯕꯁꯤꯗ ꯑꯍꯥꯟꯕ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯑꯃ ꯂꯩꯕꯥꯛ 12ꯅꯤꯊꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡꯆꯟꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯍꯧꯗꯣꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯤꯅꯣꯠ ꯁ꯭ꯄꯤꯀꯔ ꯑꯣꯏꯅ ꯆꯦꯄꯥꯎ ꯄꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯔꯨꯕ ꯊꯥꯏꯂꯦꯟꯗ ꯂꯩꯕ ꯁꯨꯔꯤꯟꯗ꯭ꯔ ꯔꯥꯖꯕꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯃꯤꯇꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯁꯛꯈꯪꯁꯦ ꯑꯦꯋꯥꯔꯗ ꯁꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯑꯦꯛꯁꯂꯦꯟꯁ ꯄꯤꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯨꯏꯌꯦꯟ ꯂꯥꯂꯣꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞꯂꯦꯟ ꯃꯅꯤꯄꯨꯔ ꯍꯨꯏꯌꯦꯟ ꯂꯥꯂꯣꯡ ꯂꯨꯞꯀꯤ ꯊꯧꯄꯨꯔꯣꯏꯁꯤꯡ ꯊꯧꯃꯤꯁꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝ ꯐꯣꯡꯗꯣꯛꯈꯤ ꯂꯩꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯅꯥꯠꯀꯤ ꯇꯩꯕꯪ ꯃꯍꯩꯀꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯀꯜꯆꯔ ꯃꯥꯂꯦꯝꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯗꯣꯛꯇꯔ ꯂꯧꯔꯦꯝꯕꯝ ꯁꯨꯔꯖꯤꯠꯅ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯂꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯣꯛꯇ ꯇꯥꯁꯤꯟꯕꯗ 3 ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯤ꯫ ꯎꯠꯇꯔꯈꯥꯟꯒꯤ ꯆꯝꯄꯋꯥꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯥꯔ ꯑꯃ ꯑꯔꯨꯕ ꯂꯣꯛ ꯑꯃꯗ ꯇꯥꯁꯤꯟꯕꯗꯒꯤ ꯃꯤꯑꯣꯏ 3 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯃꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯃꯣꯔꯤ ꯈꯥꯇꯣꯂꯤ ꯍꯥꯏꯋꯦ ꯄꯔꯤꯡꯗ ꯂꯩꯕ ꯗꯨꯗꯧꯔꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯗ꯭ꯔꯥꯏꯚꯔꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗꯕꯗꯒꯤ ꯀꯥꯔ ꯑꯗꯨ ꯂꯝꯕꯤꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯑꯔꯨꯕ ꯂꯣꯛ ꯑꯃꯗ ꯇꯥꯁꯤꯟꯕꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯈꯨꯗꯛꯇ ꯁꯤꯈꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ 2ꯅ ꯁꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛꯄ ꯑꯃꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯒꯤ ꯂꯝꯕꯤꯗ ꯁꯤꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯑꯁꯣꯛꯄꯗꯨ ꯍꯧꯖꯤꯛ ꯇꯥꯟꯀꯄꯨꯔꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯌꯦꯡꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯍꯤ 40ꯗꯒꯤ 60 ꯐꯥꯎꯕꯗ ꯂꯩꯕꯁꯤꯡꯅꯤ ꯍꯥꯏꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯛꯁꯤꯗ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯕ ꯑꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯨꯁꯀꯔ ꯁꯤꯡꯍ ꯗꯥꯅꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯆꯍꯤ 3ꯒꯤ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯁꯤꯗ ꯑꯥꯏꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯩꯁꯤꯜꯂꯝꯕꯒꯤꯗꯃꯛ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯁꯃꯤꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯔꯠ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯆꯍꯤ 3ꯒꯤ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯕꯤꯖꯣꯏ ꯕꯔꯃꯥꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯕꯗꯨꯜ ꯃꯖꯤꯗ ꯀꯧꯕ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯑꯗꯨꯕꯨ IPC ꯑꯃꯁꯨꯡ ꯐꯣꯔꯦꯅꯔꯁ ꯑꯦꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯁꯦꯛꯁꯟꯁꯤꯡꯒꯤ ꯃꯈꯥꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯆꯍꯤ 3ꯒꯤ ꯐꯥꯗꯣꯛ ꯄꯤꯕꯒꯤ ꯃꯊꯛꯇ ꯂꯨꯄꯥ 18,000ꯒꯤ ꯐꯥꯏꯟꯁꯨ ꯇꯧꯈꯤ꯫ ꯐꯥꯏꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯊꯥ 4 ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅ ꯖꯦꯜꯗ ꯂꯩꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯣꯔꯠꯅ ꯊꯝꯈꯤ꯫ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯑꯣꯐꯤꯁꯥꯔ ꯑꯅꯟꯗ ꯚꯥꯁꯀꯔꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯑꯁꯤ ꯚꯤꯖꯥ ꯌꯥꯎꯗꯨꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯝꯕꯒꯤꯗꯃꯛ ꯏꯪ 2018ꯗ ꯁꯥꯝꯂꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯋꯥꯟ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯑꯁꯥꯕ ꯆꯦ ꯆꯥꯡꯁꯤꯡ ꯐꯪꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯚꯥꯁꯀꯔꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ BSPꯒꯤ MLA ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯃꯄꯨꯡ ꯑꯣꯏꯕ ꯁꯈꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯀꯥꯞꯅꯕꯗ ꯁꯤꯔꯦ꯫ ꯏꯪ 2005ꯗ ꯕꯍꯨꯖꯥꯟ ꯁꯃꯥꯖ ꯄꯥꯔꯇꯤ BSPꯒꯤ MLA ꯔꯥꯖꯨ ꯄꯥꯜ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯈꯤ ꯑꯣꯏꯔꯤꯕ ꯎꯃꯦꯁ ꯄꯥꯜ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯁꯛ ꯉꯁꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯌꯥꯒꯔꯥꯖ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯄꯨꯂꯤꯁꯀ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯕꯗ ꯄ꯭ꯔꯌꯥꯒꯔꯥꯖ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯟꯆꯤꯌꯥꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯒꯣꯊꯤ ꯑꯃꯁꯨꯡ ꯕꯦꯜꯋꯥꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨꯗ ꯎꯃꯦꯁ ꯄꯥꯜ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁꯀꯤ ꯑꯦꯀ꯭ꯌꯨꯖ ꯑꯃ ꯑꯣꯏꯔꯤꯕ ꯕꯤꯖꯣꯏ ꯆꯧꯙꯨꯔꯤ ꯑꯦꯂꯥꯏꯁ ꯎꯁꯃꯥꯟ ꯁꯤꯈꯤ꯫ ꯀꯥꯞꯅꯕꯗꯨꯗ ꯅꯔꯦꯟꯗ꯭ꯔ ꯄꯥꯜ ꯀꯧꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃꯁꯨ ꯁꯣꯛꯄꯗꯒꯤ ꯀꯣꯁꯗꯤꯌꯥꯔꯥ ꯀꯝꯃꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯏꯪ 2005ꯗ ꯃꯇꯝꯗꯨꯒꯤ BSPꯒꯤ MLA ꯔꯥꯖꯨ ꯄꯥꯜ ꯍꯥꯠꯂꯝꯈꯤꯕꯒꯤ ꯀꯦꯁꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯈꯤ ꯑꯣꯏꯔꯤꯕ ꯎꯝꯁꯦ ꯄꯥꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ 2 ꯁꯟꯗꯤꯞ ꯅꯤꯁꯥꯔ ꯑꯃꯁꯨꯡ ꯔꯥꯘꯕꯦꯟꯗ꯭ꯔ ꯁꯤꯡꯍ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 24ꯗ ꯗꯃꯅꯒꯟꯖꯥ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯅꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯎꯃꯦꯁ ꯄꯥꯜ ꯈꯨꯗꯛꯇ ꯁꯤꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ 2ꯗꯨꯁꯨ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤꯕꯅꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 23ꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗꯁꯨ ꯑꯔꯕꯥꯁ ꯀꯧꯕ ꯎꯃꯦꯁ ꯄꯥꯜ ꯃꯤꯍꯥꯠꯀꯤ ꯑꯇꯣꯞꯄ ꯑꯦꯀ꯭ꯌꯨꯖ ꯑꯃ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯟꯅꯒꯤ MP
Atik Ahmad ki masanupa asat yauna miyat asida siena ba miyoi manga gi matangda pau pibda lupa lakh 2.5 ki sien gi mana pigene haina Uttar Pradesh police na lathokhrabani mafia digi politician oirakhiba Atik Ahmad na BSP MLA Raju Pal hatkhiba gi case ki mapung aiba 21 oibaga loinana ma hauji Gujarat ki jail amada lairibani haina su pau sida makhatana su phungdorakli makhasa tharak poina to papomna Meghalaya nauna karaglaba MLA sing wasak lokre NPP na lusing ba alliance ki MLA masing nifuga mga sure handak pangthoki ba mikhalda Meghalaya legislative assembly da nauna karaglaba legislator sing asi wasak lokre state assembly ki ngasi akhana ba mifam hawbun mita pro tem speaker Timothy D Sirna nauna karaglaba MLA sing adu thabak paiba masum aron mangakpi wasak lokhi ngasi wasak lokhiba sing adu gi manungda National People Party NPP gi president amasum awang nongpo ki state asigi amuhan chief minister oiragadaba Konat ke sangma yakhi ngasi pro tem speaker na nauna karaglaba MLA punamag wasak lokhi Meghalaya gi apun be assembly seat humfu gi manungda seat yankhai gi mapan gi mikhal hawkiba February 23 pangthokhiba ga loinana madugi falna March 2 da lakthokibani mikhal du da seat 13 phangduna NPP na khwaidi gi sabo party oikhi aduba party amatana majority gi damak darkar oiba seat masing suna phangmangam khide United Democratic Party UDP na constituency taraga mathuida mai paktun anisubu khwaidi gi sabo party oikhi English singaniga taraga nipan gi mikhal dadi party asi seat taruk khaktada mai pakhibani mikhal du da Congress amadi Mamata Banerjee na lusingu Trinamool Congress na seat manga da mai pakpaga loinana BJP na seat ani da mai pakhi Hill State People's Party HAPDP amasung People's Democratic Party seat ani phangmaga loinana nauna semba Voice of the People's Party BPP na seat mari phangki masigi mathakta Independence mirep ani sumai pakhi matung Independence ani dugi mathakta MLA ani laiba BJP amasung HSP DP na NPP sagot khibaga loinana Konat ke sangma hayeng amuhana state chief minister oina wasak lauragadabani East Khasi Hills district ki Shawiwong constituency gi UDP gi mirem HDR lingdoha laikhitabagi hauji sit asigi oina mikhal pangthokna leiri maraksida another regional party and United Democratic Party UDP amasum People's Democratic Friends PDF nasu NPP na lusingba alliance sagot khibaga loinana hauji Konat ke sangman lusingba alliance asibu sagot pe MLA sing nifuga manga de hengale UDP amasung PTF animak hana NPP na lusingba Meghalaya Democratic Alliance MDA government yawkhrabasu handaki assembly mikhaladi masa mathantagi oiba mawong da thengnakhibani UDP gi sip amasum hana gi assembly gi speaker metaba lingdohona haiki UDP parliamentary party ki mahut sinduna ma ngarang anoba government CM da sogatpigi sirol NPP gi supremo Konat ke sangmar pisingkhre PDF ki MLA Dedor Lengdoha amasum getin ngarang sangmaga maki mayumda unabaga loinana makoina mapu sogatpagi sirol pisin ki hainisu pawusida makhatana sa phungdorakli makhasa tharak poina to papaw manamo Bangladesh ta Rohingya ke mai sakpada Rohingya refugee singi laifam laitre Bangladesh ki khathang masaruk ta Rohingya Muslim singi damak hangba ke mama mai sakpada refugee lising kya gi laifam laitre haina Fire official amamas United Nations phungdokre Cox's Bazar district leiba balu khali kem numaizung numita mai sakhiba adu mi siba natragana sopagi pau amata laikidi haina fire service ki official Imadadul Hakna phungdokhi Twitter da thadokpa sirolamada Bangladesh ta leiba UNHCR na haiki agency amasum masigi partners sing mating pangduna Rohingya refugee volunteers sing mai muthana bonakhi agency na makhatana akupa marol sing phongdokhide English sing ani ga taraga thread ki August thada Myanmar military na tamthiba operation ama sathabada Myanmar ki Bangladesh ta sien ki Rohingya laktare ke lising ni phurum yauna hokiba tha kya sigi manungda Myanmar ki Bangladesh ta Rohingya refugee million ama hena sinki English sing ani ga kunga mathoida Myanmar military na government paikraba matung leba sigi phibum soksilakli amasum Rohingya refugee sing Myanmar da halana na thaurang sing are matare Myanmar military na mising yam da bamioi kanglup namthana ba campaign ama sathare have US authorities sing na asing ba khangna ba matung mamang sahi US na Myanmar da military na Rohingya da namthaduna thamba si genocide singi haina phungdokhi
Buddhist-na masing yamba Myanmar-da Muslim Rohingya-bu tathi tawoina tawbigi thabak paksana sathari lebasida makoigi citizens oibigi hak amasum atai hak mayam ama phangdri hainsu pawsida makhatana su phongdorakli makhasa tharak poina to papawmna yauksang kumai Imphal amadi Imphal gi akoibada gari ka hena sinkhre kaithel sing mina krik krik inakre yauksang kumai lakpaga loinana kaithel ka narakki sang henki Imphal gi khurambal kaithel amadi masigi akoibada lairiba kaithel sing mina sikna sainaba ngamdana sinkhre traffic jam thokpagi pauna miyam gi wari hoihori maru oina khurambal ima kaithel gi akoibada lairiba kaithel sing loinana lambi sing nagamapal governor road kaishampat north aoc Kurai Lamnong Bazar kunung mamang andro parking na sing mafam sing gari ka hena sinbana loinana mi ka hena singkhre traffic police na matau ningthi na tawduna mi sinba amadi gari sinba du lakshina na bonaki adumaina mak mafam khara dadi traffic control ngamdabadigi mami saun taki sahi amagi manungda amuktang lakpa Hindu lining satpasingi ama oiriba yauksang kumai hayengdigi hoduna numit mangani supna sathakadaba sigamari lainana kaithel ka narakhiba amadi pot yonba lakhiba kayana sikna sanaba ngamdana kaithel ayamada mitinki numit mangani supna pangthokadaba kumai oibana mama mapa oibising amadi naha oiriba mioi kyana anauba phiro lainaba lakhiba migi masing yamana mina krik krik innabigi maram amoiri Maduda natana numit mangani si kaithel amasum dukan sing hangloidabana miyamna sana thaknaba polam kaya lasinana buki Manipur tampaki maruiba kaithel sing su mi ka hena sinki hainsu pawsida makhatana su phongdorakli Lushilakpoina atien ba pawmana Manipur tangdu laitaba punsi marel ama phangba ngamlibis BJP lengak lakhibadagini sarda ngasi Manipur tangdu laitaba punsi marel ama phangba ngamliba si state asida Bharatiya Janata Party BJP lengak lakpadagini makhatana lenga asida miyamna asa kya tawri haina BJP Manipur Pradesh ki President Sarda Devi na phongdokre BJP Tamenglong district na sinduna ngasi None Bazar Community Hall nomigyoeba district level workshop pangthokpada wafam asi phongdokhibani Magna Makatara Dunhai, India Narendra Modi na Lusimbu Langak Lakhibadigi India Asoba Ohongba Owen Bakya Lakre, Miyamgi Yefanaba, Skim Kya Pekatuna Lakli, Makatana, Miyamgi Yefanaba Pekaliba Taurang Kya, si Hakting na Miyam, Yauhan Bara, Yaudabra Habit BJP, Taumi Sing Hakting na But Label, Powi Takti Yingsinanaba, Kangminanaba walks of a silip and a pangtok to Laklibini, Masina But Label, the Gimatang Party, Sihenama Pangal, Kankanabasu, Honaribini. Workshop asigi manungna parliament mifam pangthokpada India gi President Draupadi Murmu na thamkhiba address thamkhiba role amadi India na ning khatam lakpa sahi 105 surakpa loinana sahi sama sugadaba sahi 15 sigidama Amerikal budget puthokhiba dugi nungyeba warol sing khangminaba mathau tapana masisu khananai naribani hariba American budget asi India gi amai lepkadaba India gi future lepkadaba budget Global power lakna ba lakadoriba asawa mayona mani ngasi PM Modi na lokhalagdiba thaurang sing malemgi mapangal khalaba laibak yana arubu wafam kya lakpada haujikti langi matam nati peace development mai onsinba matamni haibigi appreciation pirakhiba kya lekre India yaudana sako thaurangda apanbu oigani haina laibak yana khannarakpa matamni COVID vaccine phawba puthoktuna India da natana malemgi laibak kya da fanganduna miyobiki punsi kaya kanba ngamkhiba Ashina Sumalem Gilebak Sing Angak Popunariaki. Ngasigi Tauramatu BJP State General Secretary L. Deben, State Secretary Bikram Kongkamamadi, BJP Scheduled Tribe State President Mani Kamaisu, Daiski, Lighting Witun Wapam Kia, Tamken Su Paus Namakatan Fondorakli Duga, Hausiku in the Miam Paus Sumatanga Solution Zaragama Sumiampun and a Wab Dir Naminasi.